Hello guys, ngasi su mayam gidamakta yamna nungai ba wari ma puduna laksari national champion namabu hatu umbagi wari amakhakni. Wari se tabad interesting way kan haidana khale. Adudi wari se kamai tawge habadu mayam puna taminaraga mayam puna khangminasi. Handak 2025 ki case amamu mayam gidamakta pujarakli. Kamaina tawba case no haibadu mayam puna taminarasi. 24th October 2025. Nungdangi matamda Kohima gi Old Minister Hill Colony dagi chahi kunithoi surabi nupi ama thoklaki makuta basketball ama pairi achauba manglana magaloinena aduga thamoidana sanaroi khudingna chenba energetic oiba ithil galoinena thoklaki bani nupi dugi mingdi Bihosonu Joa kawi mahakna thoklamdai da mayungi miyoi singda hairamki mahak basketball sanaba chatluga haidan adubu mahakna thokibadu playground dadi sumyau yoramdi aduga kaidauge haibabu mathangi numitadi magi hakchang phangki adusu mayumgi basement ringwell gi maning da sing amadi season adaba firol kai ka thamba marakta lolaga thamnami asa chawba afaba bright future leiriba nupi dubu aduk minungsi leitana fibam maduda thambiram liba misaktuna kana wanam gani kanano khangba mikupta mayam sumngakani warisi mother gi wari oiba khakta natana mikup amagi saunaba minute amagi nungaina daba amana emung amabu manghangi ba dugum naba wari makhal amani Bihosonu Zawsi achamba ming natti mingsi Nagaland di identity amakakni young athletes sing inspiration amakakni hariba napisi basketball court tadi maini jakma hariba Kohima gi khunsida mahakse leibani mahak state level gi thakta khangnarabani 2025 tasu mahakna U23 National Basketball Championship Guwahati da sin kibaduda Nagaland bu represent toki icham chamba wafam amasunati Kohima District ki Basketball Association ki record ki matung inna 2022 da Nagaland Olympic ta Kohima gi damakta gold medal fangki na hairi tasreng na harabada skills lay mangonda dedicated oi maru oina mahak dream yamna chawe magi laikhidram pa kenai thoduzaus laikhidre mapangana laikhidabadagi nungaitabado mahaki achievement singduna wakhal mapung fahan bagumna phaujarame adubu mai pakpa wari singi marumda imung manung haiba amadi adum lerami nupi sigiyamda mahaki uncle ni haidana amasule Samuel Jaw kawe magi uncle si chahi 31 sure hainabada Samuel si Bihosonu gi family gi adopted member amakakne haibadi ayukpani hainai imung siga punna leiminabani adopted tawbagi wafam si kyam yamna sengbano habdo mayamda ai kona clear tawjaraki adubu Samuel kanano habdo hana khangmina gisi holto jawgi machani hai jagama hariba khun adu dagini aduga mahagna Old Minister House ta leibani Bihosonu na leiba yum adu maktadani report ki matung inda haibada Samuel se Nepali descent oyadana hai aduga family dugi member ama oiba nupi aunt amana adopt tawbani hairi adubu madugi bond haiba tare relation yamna fajana leiba oidi yengbada nungsinana leiminaba malagasu manung di tension ama adum hodoknarami karamba tension no haibadudi 24 October da pumnama khangakadori bani hauzik numitu da kari thoki kari tawki haibada amu khangminarsi numitugi nungthil nungdang wairam haiba tare yumdana makhoi ahum khak lerami Bihosonu Samuel amadi mawok mabok tudi teresta pambi ising chaiba khotpa tawram icham chamba numit ama oina khanaram kana amatana ngahaki matungda thoklakadaba thodok tugi matangda khangba natte Samuel na police confession tawbada haiba mawongduda oina mayamda ai lijarake ko mahakna confess tawbadu su film gi wari amadagi tadi sathibada haiba dare nungdil gi pungani taba matamda Samuel na Bihosonu da chaksemo haidana hairammi icham chamba mawongda pakhot siba adubu Bihosonu matamadu da magi phone da busy orami aduna magi uncle gi wafam adu ignore torami ignore tawba haidra maksu icham chamna pakum pirame maduda Samuel di yamna sauningora male kayamu yamna sauningoro ge habado aroi bida prop chak habado thuraba male kitchen da mahak laam firewood chulerami madu fat lokhatki madugi matung dadi pungchai chai bado oiri medical report amari forensic evidence ko na lokhatki kadauge hababu Samuel na saido lokhatuna Bihosonu da hit tawki adusu amukta nataba hanjana hit tawki Naga Hospital Kohima gi postmortem report to da mayak sing na iduna leramki sibagi maram kokta hit tawki baduna blood loss oiba
ꯍꯦꯟꯃꯟꯕꯗꯒꯤꯅꯦꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯁ꯭ꯀꯜꯇꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ ꯁꯣꯛꯄ ꯍꯥꯏꯕꯕꯨ ꯈꯨꯗꯛꯇ ꯁꯤꯕ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯅ ꯃꯍꯥꯛ ꯁꯤꯈꯤꯕꯗꯣ ꯁ꯭ꯇꯔꯦꯡꯒꯨꯂꯦꯁꯟꯅ ꯍꯥꯏꯕꯗꯤ ꯉꯛꯇ ꯌꯦꯠꯂꯒ ꯈꯧꯔꯤ ꯂꯥꯈꯠꯂꯒ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯍꯜꯂꯛꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠꯁꯨ ꯌꯥꯎꯈꯤꯗꯦ ꯈꯪꯍꯧꯗꯅ ꯐꯨꯗꯣꯔꯛꯄ ꯑꯁꯥꯎꯕ ꯑꯣꯏꯒꯗꯣꯏꯅꯦꯕ ꯁꯤꯡꯅꯕ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯕ ꯅꯠꯇꯦꯕ ꯃꯥꯒꯤꯁꯦ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯐꯨꯗꯣꯔꯛꯄ ꯑꯁꯥꯎꯕꯗꯨꯅ ꯌꯪ ꯂꯥꯏꯐ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯇꯥꯈꯤ ꯀꯤꯆꯟ ꯍꯥꯏꯔꯒ ꯋꯥꯔꯝ ꯀꯣꯔꯅꯔ ꯑꯃ ꯑꯣꯏꯕ ꯊꯣꯛꯄꯗꯣ ꯅꯨꯃꯤꯠꯇꯨꯗꯗꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯏꯚꯤꯗꯦꯟꯁ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯁꯃꯨꯜꯅ ꯇ꯭ꯔꯥꯏ ꯇꯧꯈꯤ ꯀ꯭ꯔꯥꯏꯝꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯛꯈꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀ꯭ꯔꯥꯏꯝꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯁꯥꯁꯦ ꯀꯃꯥꯏꯅ ꯀꯟꯖꯁꯤꯒꯦ ꯍꯥꯏꯕꯒꯤ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯈꯤ ꯑꯍꯥꯟꯕꯗ ꯃꯥꯅ ꯚꯤꯍꯣꯖꯣꯅꯨꯒꯤ ꯕꯣꯗꯤꯗꯨ ꯁ꯭ꯋꯦꯇꯔ ꯑꯃꯅ ꯈꯨꯝꯖꯤꯜꯂꯝꯃꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯜꯂꯝꯃꯤ ꯁꯤꯝ ꯂꯧꯊꯣꯛꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯂꯥꯁꯠ ꯀꯅꯦꯛꯁꯟꯅꯆꯤꯡꯕ ꯀ꯭ꯂ꯭ꯌꯨ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯗꯨꯁꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ 25 ꯑꯣꯛꯇꯣꯕꯔꯗ ꯀꯣꯍꯤꯃꯥ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯒꯥꯔꯕꯦꯖ ꯇ꯭ꯔꯛ ꯑꯃꯗ ꯂꯪꯁꯤꯟꯈꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯐꯣꯟꯅꯆꯤꯡꯕ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯗꯨꯝꯅ ꯏꯚꯤꯗꯦꯟꯁ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯕ ꯍꯥꯏꯔꯤꯁꯤꯁꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒꯤ ꯕꯤꯍꯦꯕꯤꯌꯔꯅꯦꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒꯤ ꯃꯥꯏꯟꯁꯦꯠꯅꯦꯕ ꯁꯃꯨꯑꯦꯜꯁꯤ ꯏꯝꯃꯦꯆꯣꯔ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯃꯍꯥꯛꯅ ꯏꯗꯨ ꯁꯦꯡꯗꯣꯛꯅꯕ ꯍꯥꯏꯗꯅ ꯁꯦꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯅꯛꯄꯗ ꯂꯩꯕ ꯗ꯭ꯔꯦꯟꯗ ꯂꯪꯊꯣꯛꯈꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯍꯤꯡꯗꯨꯃ ꯊꯝꯂꯝꯈꯤ ꯂꯣꯠꯂꯒ ꯑꯍꯟꯗꯨꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕ ꯐꯥꯎꯕꯗ ꯈꯪꯂꯝꯂꯣꯏꯗꯣꯏꯅꯤ ꯑꯗꯨꯝꯅ ꯂꯣꯠꯂꯒ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯍꯛꯆꯥꯡꯗꯣ ꯕꯦꯁꯃꯦꯟꯗ ꯂꯣꯠꯁꯤꯜꯂꯝꯈꯤ ꯐꯤꯅ ꯀꯨꯞꯁꯟꯗꯨꯅ ꯂꯣꯠꯅꯕ ꯇꯧꯔꯝꯈꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯂꯒ ꯊꯝꯃꯨꯒꯅꯤ 25 ꯑꯣꯛꯇꯣꯕꯔ ꯄꯨꯡ 8:30 ꯍꯦꯟꯕ ꯃꯇꯝꯗꯅꯤ ꯔꯦꯁꯤꯗꯦꯟꯁꯅ ꯕꯣꯗꯤꯗꯨ ꯗꯤꯁꯀꯣꯚꯔ ꯇꯧꯔꯝꯈꯤ ꯄꯨꯂꯤꯁ ꯇꯤꯝꯕꯨ ꯀꯧꯈꯤ ꯄꯨꯂꯤꯁꯁꯨ ꯄꯨꯡ 9:10 ꯂꯥꯛꯈꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯁꯤक्योर ꯇꯧꯈꯤ ꯄꯨꯡ 2 ꯐꯥꯎꯕꯗ ꯗꯤꯃꯥꯄꯨꯔꯗꯒꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ ꯇꯤꯝ ꯂꯥꯛꯈꯤ ꯐꯖꯅ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕ ꯇꯧꯈꯤ ꯗꯣꯛ ꯑꯃꯁꯨ ꯌꯥꯎꯍꯜꯂꯝꯃꯤ ꯕꯣꯗꯤ ꯄꯣꯁꯠꯃꯣꯔꯇꯝꯒꯤꯗꯃꯛꯇ ꯊꯥꯈꯤ FIR ꯐꯥꯏꯜ ꯇꯧꯈꯤ ꯄꯨꯂꯤꯁꯅꯗꯤ ꯃꯤꯍꯥꯠꯄ ꯈꯪꯗ꯭ꯔꯤ ꯁꯁꯄꯦꯛ ꯑꯝꯇ ꯂꯩꯕ ꯅꯠꯇ꯭ꯔꯤ ꯋꯤꯠꯅꯦꯁ ꯊꯤꯈꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈꯤ ꯑꯗꯨꯒ ꯁꯥꯃꯨꯑꯦꯜꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯦ ꯃꯥꯒꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯅꯣꯔꯃꯦꯜ ꯑꯣꯏꯗꯦ ꯑꯗꯨꯝꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯁꯦꯡꯕꯗꯨ ꯂꯣꯠꯄ ꯉꯝꯂꯝꯗꯦ ꯄꯨꯂꯤꯁꯇꯒꯤꯁꯨ ꯄ꯭ꯔꯦꯁꯔ ꯂꯥꯛꯄ ꯃꯔꯝꯅ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯔꯛꯈꯤ ꯀꯃꯥꯏꯅ ꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯄ ꯀꯗꯥꯏꯗ ꯂꯣꯠꯅꯕ ꯍꯣꯠꯅꯈꯤꯕ ꯏꯚꯤꯗꯦꯟꯁꯅꯆꯤꯡꯕꯁꯤꯡ ꯀꯝꯗꯧꯅ ꯊꯨꯒꯥꯏꯈꯤ ꯍꯥꯏꯕ ꯂꯣꯏꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯃꯥ ꯆꯦꯟꯐꯝꯁꯨ ꯂꯩꯔꯔꯣꯏ ꯃꯍꯥꯛꯇꯤ ꯑꯦꯗꯣꯞꯇꯦꯗꯅꯤ ꯍꯥꯏꯔꯒꯁꯨ ꯃꯗꯨꯒꯤ ꯄ꯭ꯔꯨꯐꯅꯆꯤꯡꯕꯗꯤ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯀ꯭ꯔꯥꯏꯝꯁꯤꯒꯤ ꯄꯥꯎꯁꯨ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯅꯥꯒꯥꯂꯦꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯉꯛꯅꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯠꯂꯤꯗꯣ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯈꯪꯅꯔꯕ ꯌꯪ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯤꯕꯅꯤ ꯃꯥꯒꯤꯗꯃꯛꯇ ꯖꯁꯇꯤꯁꯀꯤꯗꯃꯛꯇ ꯀꯦꯟꯗꯜ ꯅꯥꯏꯠ ꯚꯤꯖꯨꯑꯦꯜ ꯑꯣꯔꯒꯅꯥꯏꯖꯁꯨ ꯇꯧꯈꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯤꯟꯈꯤ ꯃꯤ ꯂꯣꯏꯅ ꯁꯨꯔꯦ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯇꯤꯟꯈꯤ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗꯁꯨ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯀꯦꯁꯅꯤ ꯁꯃꯨꯑꯦꯜ ꯀꯁꯇꯗꯤꯗ ꯂꯩꯔꯦ ꯑꯍꯦꯟꯕ ꯏꯚꯤꯗꯦꯟꯁꯁꯤꯡ ꯈꯣꯝꯖꯟꯅꯕ ꯍꯥꯏꯗꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯔꯤꯖꯜꯠ ꯉꯥꯏꯒꯗꯧꯗ ꯉꯥꯏꯔꯦ ꯀꯩꯁꯨ ꯂꯩꯇꯕ ꯃꯔꯝ ꯑꯃꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯁꯤꯗꯅꯤ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯅꯔꯤꯁꯤꯁꯨ ꯃꯈꯥ ꯇꯥꯕ ꯀꯦꯁꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯑꯁꯤꯒꯨꯝꯂꯕ ꯀꯦꯁꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯩꯔꯤꯅꯤ ꯑꯗꯨꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯆꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯁꯣꯛꯀꯗꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯞꯆꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗ ꯊꯝꯖꯔꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯌꯥꯐꯔꯦ